ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯃꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯇꯥꯡꯅ ꯃꯇꯝꯅ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯕꯨ ꯃꯥꯏꯀꯩ ꯑꯃꯗ ꯂꯝꯖꯤꯡꯂꯛꯀꯅꯤ꯫ ꯉꯔꯥꯡ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯕ ꯃꯥꯕꯨ ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯈꯟꯅ ꯑꯥꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯨꯔꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯥꯟꯕ, ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯋꯥꯕ ꯀꯣꯝ ꯑꯃꯗ ꯄꯨꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯖꯔꯕꯅꯤ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯅ, ꯑꯩꯒꯤ ꯅꯨꯄꯤꯁꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯆꯒꯦꯝ ꯄꯣꯝꯕꯒ ꯌꯥꯝ ꯍꯩꯕ ꯖꯥꯠꯅꯤꯅꯦ꯫ ꯏꯃꯥꯅ ꯇꯥꯛꯂꯒ ꯊꯣꯡꯕꯩꯅꯦ꯫ ꯇꯥꯛꯂꯒ ꯊꯣꯡꯂꯁꯨ ꯍꯥꯎꯇꯕ ꯐꯣꯔꯣ ꯁꯣꯔꯣꯕ ꯅꯨꯄꯤꯁꯨ ꯂꯩꯗ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯣ ꯅꯨꯄꯤ ꯀꯩꯃꯨꯛ ꯍꯥꯏꯗꯧꯔꯒꯦ? ꯅꯪꯅ ꯆꯒꯦꯝꯒ ꯄꯣꯝꯕ ꯁꯨꯝ ꯍꯩꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯖꯤꯜꯂꯛꯏꯕ꯫ ꯀꯩ ꯋꯥꯈꯜꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯑꯃ ꯂꯩ, ꯅꯨꯄꯤꯅ ꯆꯒꯦꯝ ꯄꯣꯝꯕ, ꯎꯇꯤ ꯊꯣꯡꯕ ꯍꯩꯔꯕ, ꯌꯨꯝ ꯀꯣꯏꯕ ꯌꯥꯔꯕ, ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ꯫ ꯆꯅꯨ ꯍꯦꯟꯗ꯭ꯔꯤꯛꯁꯇ ꯃꯃꯤꯠꯇꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯌꯦꯡꯗꯨꯅ, ꯏꯁ ꯀꯔꯤ? ꯑꯩꯅ ꯆꯒꯦꯝ ꯄꯣꯝꯂ ꯄꯤꯖꯔꯤꯗꯣ ꯂꯨꯍꯣꯡꯁꯦꯅ ꯕꯥꯔꯇꯣꯟ ꯇꯧꯕꯩ ꯈꯜꯂꯨꯔꯕ꯭ꯔꯣ? ꯅꯁꯛ ꯑꯊꯤꯕꯗꯨꯒ ꯑꯉꯥꯡ ꯑꯁꯨꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯔ ꯆꯥꯁꯦ ꯍꯥꯏꯅꯣ? ꯊꯥꯡꯅꯕ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯤꯌꯦ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ꯫ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛꯀꯁꯦ ꯌꯥꯝ ꯄꯥꯅꯤꯡꯗꯧ ꯃꯥꯜꯂꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯗꯤ ꯑꯃꯅ ꯑꯃꯕꯨ ꯈꯝꯕꯟꯅꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯤꯛꯅꯕꯁꯨ ꯇꯧꯔꯔꯣꯏ꯫ ꯆꯅꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯌꯨꯝ ꯄꯥꯜꯂ ꯂꯥꯏꯔꯤꯛꯀ ꯇꯝꯗꯣꯏꯕ ꯏꯕꯥꯅꯤꯁꯦ, ꯑꯗꯨꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯔꯟꯅ? ꯅꯨꯡꯁꯤꯅꯤꯍꯦ ꯑꯩ ꯅꯨꯄꯥꯗꯤ, ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯀꯣ, ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯅ꯫ ꯅꯈꯧꯔꯤꯗꯣ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯁꯅꯤ ꯅꯪ꯫ ꯏꯃꯥ, ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯁꯤ ꯅꯨꯄꯤꯁꯦ꯫ ꯉꯥꯏꯍꯥꯛꯀ ꯏꯔꯥꯡ ꯇꯧꯖꯕꯁꯦ ꯈꯪꯕ ꯅꯠꯇꯦꯕ, ꯃꯋꯥ ꯍꯥꯠꯀꯦ ꯍꯦꯛꯇ ꯍꯥꯏꯌꯦꯕ꯫ ꯍꯥꯠꯇꯣꯔꯤꯕꯅꯦ ꯑꯩꯗꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯃꯥꯁꯇꯔ ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟꯅꯒ ꯆꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯍꯦꯔ ꯅꯪꯁꯨ, ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯃꯥꯁꯇꯔꯗꯣ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯅ ꯑꯃꯅꯤ, ꯑꯃꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩ ꯃꯥꯁꯇꯔ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯃꯨꯛ꯫ ꯌꯥꯝ ꯍꯣꯡꯅꯤꯡꯉꯒꯅ ꯊꯕꯛ ꯃꯆꯥ ꯑꯃꯇ ꯑꯣꯏꯁꯨ ꯇꯧꯔꯛꯑꯣ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯁꯤꯀꯤ ꯊꯣꯛꯇꯅ ꯌꯨꯝ ꯄꯥꯟꯕꯒꯗꯤ ꯉꯝꯖꯔꯣꯏ ꯑꯩ꯫ ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅꯒ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤꯕꯩ ꯋꯥꯔꯤꯅꯤꯅꯦ꯫ ꯆꯅꯨ ꯍꯦꯟꯗ꯭ꯔꯤꯛꯁꯀꯤ ꯃꯁꯝꯗꯣ ꯍꯦꯛꯇ ꯂꯥꯝꯃꯤ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯇꯣ ꯅꯞꯁꯤꯟꯅꯗꯨꯅ, ꯖꯟ ꯍꯥꯏꯗꯦꯕ, ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯑꯩꯁꯦ ꯊꯕꯛꯀ ꯇꯧꯈꯤꯒꯦ, ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯇꯦꯡꯒ ꯄꯥꯡꯗꯅ ꯑꯩꯒꯤ ꯆꯟꯒꯤ ꯁꯅꯥ, ꯅꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯦ ꯔꯥꯅꯤ ꯐꯤꯒꯗꯣ ꯂꯩꯕꯤꯒꯦ ꯍꯥꯏꯕꯅꯦꯕ꯫ ꯆꯅꯨ ꯑꯗꯨ ꯈꯛꯇꯗ ꯍꯦꯟꯗ꯭ꯔꯤꯛꯁꯀꯤ ꯃꯁꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯃꯇꯨꯡꯗꯤ ꯍꯥꯏꯅꯔꯣꯏꯁꯦꯕ, ꯅꯁꯛꯇꯨꯗ ꯀꯨꯏꯅ ꯁꯥꯎꯔ ꯂꯩꯕꯁꯨ ꯉꯝꯗꯦ꯫ ꯑꯩ ꯅꯨꯄꯤꯅ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯖꯥꯠꯅꯤꯅꯦꯀꯣ ꯑꯗꯨꯗꯤ꯫ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ, ꯑꯗꯣ ꯀꯩꯅꯣ ꯍꯟꯗꯛ ꯃꯉꯥꯜꯗꯣ ꯄꯥꯎ ꯀꯩꯝ ꯐꯥꯎꯅꯗ꯭ꯔꯣ? ꯐꯥꯎꯅꯗꯦ, ꯃꯥ ꯐꯣꯟ ꯇꯣꯏꯅ ꯄꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯈꯔ ꯄꯥꯎ ꯅꯨꯡ ꯐꯥꯎꯗꯅ ꯇꯧꯍꯟꯅꯤꯡꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ꯫ ꯑꯩꯈꯣꯏꯅ ꯍꯪꯂꯁꯨ ꯀꯩꯒꯤꯅꯣꯗꯤ ꯍꯥꯏꯗꯣꯛꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯕ ꯑꯣꯏ꯫ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯥꯅ ꯍꯥꯏꯅꯤꯡꯗꯕꯗꯣ ꯅꯣꯏꯅꯁꯨ ꯐꯣꯔꯁ ꯇꯧꯗꯨꯅ ꯑꯗꯨꯗ ꯍꯪꯖꯤꯟꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯅꯣꯏꯕꯨ ꯁꯔꯨꯛ ꯌꯥꯒꯅꯨ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯗ ꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯋꯥꯍꯪꯗꯣ ꯍꯪꯖꯤꯜꯂꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯂꯣꯏꯅꯅꯤꯡꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯄꯤꯔꯒ ꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯥꯅ ꯂꯧꯅꯤꯡꯂꯤꯕ ꯃꯇꯝꯗꯨ ꯐꯥꯎ ꯂꯧꯖꯁꯅꯨ꯫ ꯆꯅꯨ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯂꯥꯞꯅꯔꯁꯨ ꯅꯛꯅꯔꯁꯨ ꯂꯩꯈꯤꯕ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯊꯗꯠꯄ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯃꯉꯥꯜꯁꯨ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯆꯠꯇꯦ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯈꯤꯗꯕꯗꯨꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯌꯥꯝꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯍꯩꯅꯔꯛꯂꯕ꯭ꯔꯥ, ꯊꯃꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯄꯕꯨ ꯍꯧꯔꯛꯂꯕ꯭ꯔꯥ, ꯇꯁꯦꯡꯅ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯏ ꯈꯜꯂꯤꯉꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯨꯟꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤꯗꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯉꯥꯜꯁꯨ ꯈꯜꯂꯝꯕ ꯋꯥꯈꯜ ꯊꯩꯗꯣꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯟꯗꯒꯤ, ꯃꯉꯥꯜ꯫ ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯔꯤꯗꯧꯅꯤ, ꯉꯁꯤꯗꯤ ꯁꯨꯇꯤꯅꯤꯅ ꯗ꯭ꯔꯦꯁ ꯈꯔ ꯁꯨꯁꯤꯔꯅ ꯇꯧꯔꯝꯕꯅꯤ꯫ ꯁꯨꯇꯤ ꯅꯠꯇꯕꯗꯗꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯄꯥꯛꯅ ꯐꯪꯗꯦ, ꯌꯥꯝ ꯂꯥꯞꯇꯕꯤ ꯀꯣꯏꯊꯣꯛꯎꯁꯤꯔꯥ, ꯇꯟꯕ꯭ꯔꯥ? ꯃꯤꯅ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯊꯟꯇꯒ ꯑꯣꯏꯖꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯗ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯅ, ꯍꯣꯏ ꯌꯥꯏ ꯆꯠꯂꯨꯁꯤ,
ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯋꯥꯈꯜꯗ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯒꯦꯗꯤ ꯈꯜꯂꯝꯕꯅꯤ꯫ ꯂꯩꯍꯧꯕ ꯐꯤꯚꯝꯗꯣ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯌꯥꯈꯤꯗꯕꯅꯤ, ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯗꯕ ꯇꯥꯔꯦ꯫ ꯍꯧꯒꯠꯂꯛꯂꯦ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯌꯦꯡꯒꯦ ꯈꯟꯕꯤ ꯁꯛꯇꯝꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯅꯗꯤ ꯂꯣꯏꯁꯤꯟꯕꯗꯣ꯫ ꯀꯦꯕꯁꯨ ꯕꯨꯛ ꯇꯧꯈꯤꯕꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯤꯡꯖꯦꯜꯗꯤ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯉꯥꯜꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯦ, ꯑꯅꯤꯗꯨ ꯄꯨꯟꯅ꯫ ꯂꯥꯜꯕꯥꯒ ꯕꯣꯇꯥꯅꯤꯀꯦꯜ ꯒꯥꯔꯗꯦꯟꯗ ꯂꯥꯛꯏ꯫ 30 ꯃꯤꯅꯠꯁꯃꯨꯛ ꯊꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯈꯥꯝꯂꯕꯗ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕꯤ ꯄꯨꯛꯅꯐꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯃꯥꯒꯤ ꯃꯁꯛ ꯃꯒꯨꯟꯕꯨ ꯃꯥꯂꯦꯝꯗ ꯇꯥꯛꯀꯦ ꯅꯤꯡꯂꯤꯕ꯭ꯔꯥ? ꯃꯩꯇꯩ ꯐꯅꯦꯛ ꯁꯦꯠꯇꯨꯅ, ꯑꯣꯏ ꯊꯪꯕꯗꯅ ꯄꯤꯛꯇꯛꯄ ꯅꯥꯆꯣꯝ ꯊꯦꯠꯇꯨꯅ, ꯋꯥꯏꯠ ꯀꯂꯔꯒꯤ ꯇꯣꯞꯁꯇꯨꯒ꯫ ꯃꯉꯥꯜꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯤꯐꯝ ꯆꯣꯏꯅꯤ ꯃꯀꯥꯎꯏ꯫ ꯈ꯭ꯋꯥꯡ ꯍꯦꯟꯅ ꯁꯥꯡꯂꯕ ꯃꯁꯝꯗꯨꯁꯨ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯣꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯁꯦꯠꯄ ꯎꯈꯤꯗ꯭ꯔꯤ ꯂꯤꯡꯖꯦꯜꯅ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯂꯤꯡꯖꯦꯜꯅ, "ꯃꯉꯥꯜ, ꯆꯪꯉꯁꯤꯔꯥ?" "ꯍꯣꯏ, ꯆꯪꯉꯁꯤ." ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯛꯏ꯫ ꯃꯉꯥꯜꯅ, "ꯂꯤꯡꯖꯦꯜ, ꯅꯍꯥꯟꯈꯩꯗꯤ ꯋꯥꯔꯤꯁꯨ ꯐꯖꯅ ꯁꯥꯕ ꯐꯪꯗꯕꯅꯤꯅ ꯑꯩꯁꯨ ꯅꯣꯡꯇ ꯍꯪꯒꯦ ꯈꯜꯂꯒ ꯃꯄꯥ ꯆꯥꯅꯗꯦ꯫ ꯅꯪꯁꯦ ꯑꯁꯦꯡꯕ ꯌꯨꯝꯁꯤ ꯀꯗꯥꯏꯗꯩꯅꯣ?" "ꯊꯧꯕꯥꯜꯗꯩꯅꯤ, ꯃꯉꯥꯜꯗꯤ?" "ꯑꯩꯕꯨꯗꯤ ꯊꯥꯡꯃꯩꯕꯟꯗꯩꯅꯤ꯫ ꯑꯗꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯀꯌꯥ ꯁꯨꯒꯦ?" "ꯏꯅꯥꯎꯄꯤ ꯑꯃꯒ ꯑꯩꯒꯅꯤ, ꯃꯉꯥꯜꯒꯤꯗꯤ?" "ꯑꯩꯕꯨꯗꯤ ꯁꯤꯡꯒꯜ ꯄꯤꯁꯅꯤ." ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯁꯨ ꯆꯞ ꯂꯦꯞꯅꯩ, ꯋꯥꯔꯤꯗꯣ ꯃꯈꯥ ꯆꯠꯊꯐꯝ ꯈꯪꯗꯕꯅ꯫ ꯂꯤꯡꯖꯦꯜꯗꯤ ꯍꯨꯔꯥꯟ ꯃꯉꯥꯜꯕꯨ ꯌꯦꯡꯖꯩ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯑꯅꯥꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯋꯥꯈꯜ ꯀꯌꯥꯁꯨ ꯁꯥꯒꯠꯂꯤ꯫ ꯃꯅꯥꯛꯇ ꯆꯠꯂꯤꯕꯤ ꯑꯁꯤꯒꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯞꯅ ꯂꯩꯍꯧꯕꯤ ꯃꯥꯒꯔ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯂꯩꯁꯤꯍꯦꯟꯕꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯇꯁꯦꯡꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ, ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯁꯤꯟꯊꯍꯜꯂꯣꯏ ꯍꯥꯏꯅꯗꯤ ꯃꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯇꯞ ꯃꯊꯟꯇ ꯇꯥꯔꯛꯂꯤ꯫ ꯃꯌꯨꯝꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯨꯏꯔꯛꯇ꯭ꯔꯤ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕꯤ ꯅꯨꯡꯁꯤꯕꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯕ꯫ ꯌꯧꯍꯟꯅꯤꯡꯗ ꯂꯥꯛꯀꯅꯤ, ꯃꯇꯝ ꯃꯍꯥꯛꯇꯤ ꯈꯥꯝꯂꯨꯕ ꯌꯥꯗ꯫ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯤ꯫ ꯑꯋꯥꯕ ꯑꯗꯨꯅ ꯍꯦꯜꯂꯛꯄꯅ ꯀꯔꯝꯕꯅ ꯑꯌꯨꯛ ꯀꯔꯝꯕꯅ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯊꯤꯔꯨꯗ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯂꯕ ꯅꯨꯡꯊꯤꯟꯗꯨꯗ ꯃꯩꯕꯤ ꯃꯩꯔꯥ ꯂꯥꯡꯉꯤ꯫ ꯍꯥꯏꯅꯩ, ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯋꯥꯔꯤꯗꯨꯗꯤ ꯁꯦꯝꯕꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯕꯨ ꯅꯣꯛꯅꯔꯣꯏꯗꯕ ꯃꯉꯣꯟꯗ ꯈꯛ ꯇꯝꯊꯣꯛꯎ꯫ ꯐꯝꯊꯔꯛꯂꯤ ꯂꯥꯏꯃꯥꯡꯗꯨꯗ, ꯃꯄꯤꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ "ꯏꯃꯥ, ꯏꯄꯥ ꯑꯅꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯁꯨ ꯅꯆꯥ ꯑꯣꯏꯕ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩꯈꯣꯏꯗ ꯂꯨꯔꯕ, ꯊꯦꯡꯅꯕꯗ ꯋꯥꯒꯗꯕ, ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏꯗꯕ ꯆꯥꯡꯌꯦꯡ ꯈꯛꯇꯃꯛ ꯈꯟꯗꯨꯅ ꯇꯧꯕꯤꯔꯤꯕ? ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯆꯩꯅꯥ ꯄꯤꯕꯁꯦ? ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯄꯣꯛꯇ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯀꯩ ꯑꯣꯟꯗ꯭ꯔꯤ ꯃꯈꯩ ꯏꯃꯥ ꯏꯄꯥ ꯑꯅꯤꯅ ꯀꯣꯟꯁꯤꯟꯕꯤꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯖꯅꯤꯡꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯅ ꯍꯔꯥꯎ ꯂꯩꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯆꯤꯛꯀꯣꯟ ꯅꯥꯎꯀꯣꯟꯕꯤꯕꯗꯣ ꯄꯥꯝꯖꯕꯅꯤ ꯃꯆꯥ ꯑꯩꯕꯨ." ꯂꯩꯁꯤꯍꯦꯟꯕꯤ ꯀꯞꯅꯤꯡꯕꯗꯣ ꯈꯪꯖꯤꯟꯅꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ꯫ ꯃꯈꯥꯁꯨ ꯇꯥꯔꯛꯏ꯫ "ꯍꯞꯇꯥ ꯑꯃꯈꯛ ꯉꯥꯏꯔꯦ ꯏꯃꯥ ꯏꯆꯥꯅ ꯌꯨꯝꯁꯤꯕꯨ ꯊꯥꯗꯣꯛꯊꯧꯕ꯫ ꯈꯨꯠꯁꯥ ꯃꯁꯤꯡ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯌꯧꯍꯟꯅꯤꯡꯗ ꯃꯇꯝ ꯃꯥꯗꯤ ꯐꯥꯔꯨꯕ ꯉꯝꯗ ꯂꯥꯛꯀꯅꯤ꯫ ꯄꯨꯟꯁꯤꯗ ꯇꯧꯕꯤꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯦꯡꯅꯕ ꯉꯝꯖꯒꯦꯀꯣ? ꯅꯁꯨ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯑꯄꯪꯕ ꯈꯪꯖꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ." ꯔꯥꯅꯤꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯆꯥꯕꯨ ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯒꯦꯕ ꯉꯝꯗ꯭ꯔꯦ꯫ ꯆꯍꯤ 22ꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯁꯨ ꯄꯨꯟꯅ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯒ ꯀꯥꯏꯅꯕꯒꯤ ꯄꯨꯡꯆꯥ ꯑꯗꯨꯅ ꯅꯛꯁꯤꯜꯂꯛꯄꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯔꯁꯟ ꯑꯣꯐꯤꯁ ꯑꯗꯨꯗ ꯐꯝꯅ ꯅꯣꯛꯐꯦꯠ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯃꯥꯒꯤ ꯀꯦꯕꯤꯟꯒꯤ ꯊꯕꯛ ꯁꯨꯐꯝ ꯃꯤꯠꯌꯦꯡ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯂꯦꯞꯇꯣꯞꯇꯨꯒꯤ ꯅꯥꯛꯇ ꯊꯝꯂꯤꯕꯤ ꯁꯛꯇꯝ ꯑꯗꯣ ꯊꯋꯥꯏ ꯂꯨꯞꯅ ꯌꯦꯡꯖꯩ꯫ ꯁꯥꯒꯠꯂꯤ ꯋꯥꯈꯜ ꯀꯌꯥꯁꯨ ꯃꯊꯟꯇ꯫
Leisi hen bi cha puduna changlai. Lei machugi sweet tawduna makokduna khazik khomladuna. Yambo. Tasinna de nupado adumak mamai onthok tumsinaba saduna lei. Yambo, imasina makhadu kumtharu na kauhawi haibani. Martian mamitto hainingdana pangduna nupidu de yenglai. Haugatluda. Laptak lepdi ni nupido. Martian nupidu de yenglaga. Kaigine haige. Khangde, imana kauthoro tamak hairi. Nangna adwaida lepliduna karige. Yambung iruludridana haksang sengdokpiruro aduga chasi thakpiro. Aidi brush tawdabi thakpani hena hawi kamdauba. Aduna pakhang oiringaigi haujikti adu yadre. Nangsu aina yadaba thabakni tawrido. Aibu kari tawrage. Ayuk sidane yamna khatnaba hongnaroisi. Haugatpiro. Imasina karino makhalama tari. Moishu ko lalaktabanina khangjaramlani. Chatlo, jinya hana sengbiru romta. Ai phamung loishin jaramage. Nokphet tawke nupado. Martian haugatuna changkri. Leisi hen bisu changsinduna suplamba phaijupto thopchilli. Kangandusu haigatuna phamungdu sitnana loishilli. Martian chukuina matam laurude. Masado press oithokluraga thorai. Nupidubu tungdagi nungsina konchilai. Abema, kay haige. Nangse, haujikti ay khagi oireko. Aduga nangna ay khagi oireko. Oire. Matamse nungsidra. Nangse, inakta laitringay mikuptaso. Ay naku ay dagi pamujabi. Thaway mo oiki. Inakta lairaklaba mikup asidana. Amuk henaso nang banungsirakle. Nangna aygi oina miyam khagna. Aygi oina lakraba mikuptudagiso. Punchiyase. Hena mapung pharabagum phawale. Yambo, amuka. Ho, aygi thaway yambung. As, ay harchi yauri bro. Thongjin pandagi piyonduna hanjin kaurakpa aduna. Manglamba wakhallado gyan tari. Chawbana, sir. Ta chawba. Kaidore. Meetingi pung tasile. Ay thokjaragi. Chawbasu hoy hairamduna. Nolokpa mataw utuna thokre. Martian photo dubo amuktang nanduna. Mayapo binangna aygi wakhalsa. Kaya talay tapam kangandribano. Sagatli loinaida nungsibagi wakhal kaya. Phone tawduna maram ama piduna taningbani khonjalso adubu. Masagi aruba thogay ama watlibana madumaksu yadre. Mangal lingjal. Mabani sukoy bayaba koirure. Wari kaya susanari. Selfie supunna kapinay. Marupki chamlaba marira. Nungsi marira. Lingjal di mangal butana doon na yengba lepte. Mangal su adu mangay. Lingjal na nak na manakta laybado. Tamoy da masak hangdaba mihul lamadi jongki. Makoy su masa-masagi apartment da yaw narakle. Lingjal na status thagatuna. Mention tawrakpaso. Kanaso height thamhauda. Wakal ikan kandana. Resier tawduna thamluri. Ihan hana yengbado. Loya oikiduna. Karantari. Oh. Tumin laiki kalushidi. Ano ba layrang mating na bagi oiridana. Taningdi. Karay dagi layrang imanabini. Lanaga kanjilaka daw. Yare. Imanabi haraga. Laysihin bide etek tawbada. Kangloy daba miyamada hay. Adoy wahay dudi. Yarisi. Ado haraga. Laysihin bibu kamdawrige. Number yaw na dro. Hangudana. Nang dahang lasu chapma na dro. Maboy nubiru. Masu panghinghingi. Nang su panghinghingi. Nang wahang dudi ay wakal malaki dawi. Kari wakal. Nang na matang chada na lakli duna. Nang su amal layre. Laysihin bitaw. Ay na wayne koyra shira khaliba. Hadok piyoro na. Pazaba kuding nanggi oyge khalida. Turin thadawra na. Status thamni nupisa. Ayga koyna ba na timi. Ay ko university da may tayo ibani kagtani yawrisi. Adugi chumna nga sitang koyba chatminarubani. Noy ani acting duda koyna de hire thajadoisa. Gatha kanano khangde. Idea mapide yaroy. Itawbo nupiga phangdrabo. Au phangdre. Phajaba uba yadaba marup hatpa lampraya ni puludana. Onthok nungairoi dorida thamo nangta. Thamko kaino. Natudo layramni na yaramani nangdi. Kandi. Laysi henry da thajinge. Screenshot lauraga. Oi.
karan tawno kage huran bana ko tanapi pa e nasak athiba duga nupi ani ka koidana loyadi lingjal mangal ani do koinare khankhre mangal so sum khantharak duna prap janglak status to kana kana sintau yengi yeng haning dabi mahak to ukhraga mabulan lokini khanbi mahak to yeng duna leiramle react su tawrami maran chung leita maral amalang charagam status to kaklam duna offline laklaga leisi hen bida phone tawri amaduso paikalaktaba tawde picture kay haige kay doromino nangbo kaishu tawde phiron loishinba loibaga phamlamani kay inchang charge chak chadri nangdi aidi ngasido university punba imanabi amaga mapanda achapot oina chari status to lana khanbra aidi kayge imanabini thazadabra thaze oiramdrabasu kaide masakto yam nangsi nangni helida ado nang college te dum kadraba hoi handak patharasu mathang dei di chanaba dawsiko aishu toina paw phaurak tawda phone paibe metam yam phangde adunani saunu ko saude da aini he yabaga nangon da hana dum tawrak toini ngasi di class ate ayukta tawrke khalamani call se aduda imanabi duna university se maitai ekhoi ani khak oibagi madek ama koi minaruse haibado no haiba ngamkhidre aduini aiga wari yam saningdrabo nong phadok torok poiraso mangal nang saudi saban nang khakta nate haujik se ai ta singna kanam ta wari saningba mi amata ga nakna loina ningba phaude aina khaliba wakhal se hongak paga ai soidana noida paw phawrke nang ama mahaining ba leiraso text oina thabiro ai haujik se wagam bayam ngangningba oide mangal saude nupi duna oi hoba matawado ma khangi aduna tapna hairi saude nangna haining ba malairadi nangsu text dum tharu wari saningasu call dum tawru aina ngairamge mangal so laisi hen bigi matawduda koina adu ada apam pam da hairu bangam da thamli khonjel aduna tabaga masada leiramba awaba kharadi mangthakibagum tawi mangal nupi tuna pirakpa diary adubu lawthok pen ama lawduna wahai kharai silli lamdam tam lehobi hakjang aigi thawai thamoi aigi namapo aigi nungshibagi lairembi khonjana adu khoithumbi maya pubigum nakhon khonjel adu khakta tabada waramba pukning wakal lumtharamba pum yang hanbi mangkinuko matam koina changlabasu aigi nungshibase nangna khangbirauko awaba leitana aibu lakpa ngairamuko dadagi picture nungsibe